Hi viewers, welcome back to my channel Laija Entertainment. Mayambo amuka hanna aigi channel Laija Entertainment da taramna okchari. Ngasi aina laukthoktoribase akhoi Manipurda khundaminariba maitai Chanura sing yam nungaiba adugumba contest amaka aina sinjaduri aigi site gi amukta sinkhidriba adugumba contest makhalni akhoi Manipurda tongan dance competition, photo competition, photography competition, then tongan ba song competition di mayam singre adu aina yam top pa maitai Chanura khaktagi oiba yam maru oiba nupi khaktana participate tawgadaba adugumba photo contest amakak sinjari madudi karino haiba matamda ekhoigi natural best natural hair competition hai khwaidagi phajaba adugumba natural gi oiba hair sam phajabagi contest amakak sam haiba sidi nupi amsu nupa gi khwaidagi phajaraba leitengni sam yaudrabada aikhoina kokta sam leitraba kanda aikhoigi maksu aikhoina haijabiya sam horta matamda aikoi thigla phajarakte akhoigi beauty si am hanthari natural beauty amani adugumba gi photo contest amakak Laija Entertainment haiba YouTube channel sigi maikai digi sinjari mayamna soidana participate tawbiyu best natural hair competition haibani masida kari tawgadabno haibadugi di ai details sum aigi sida pijariba WhatsApp number sida adongi photo thabirakkadabani registration fee free ni karimta paisa changde adongi photo aduga photo ase asmana kitang rules and regulation khiching haijage details hena khangbininga aigi email su sida pijare amasung aigi number su sida pijarabani asida sum contact tawbirakuu aina winner singi first second third prize leijari ai ishamak aikoigi team lakjaraga adongi fajabagi magungi damakta aikoina ngasi phau yengi se mi ge akhoi maithonguma phajadabada ayambana aikoida yengi ado ai ishamak se nupi gi sam yam sangba phajaba pamba adugu misa ma oi aduna masi aigi wakhalonda lakpadagi contest oina sinjage haina aina khalapadagi aigi Laija Entertainment YouTube channel siki maikai dagi aina sinjabani mayamna kari monga kamaina photo thagat pirakadabno aigi WhatsApp number khak pijarake aduda adongi details ming yumna ka loinana aduga maru aina full address adongi contact number amamamga loinana photo adongi samgi maru aina samda focus tawba photo thabirakkadabani maithong fazana taba yai tadaba yai aduga samdi fazana aigi sam fajabase natural gi oiba beauty aigi samgi da focus tawba aduga contest oibanina aduda photo yamdrabada ani di thagapirakadabani aduga adugi matungina akhoigi yarimakai aina ai YouTube channel sa upload tawrakani matam dugi oiba details kalonana arga yarike share phangba yamna share phangba like phangba masing amasung comment yam phangba da aina 80% aina adugi winner khannaba ai chance thamgani aduga 20% amana aikoi team member sidagi khangalaga khwaide phajabas karambano haibado akoi winner lauthokjarakani photo thaglapagi aroiba matam ngasi maktagi aina upload tawjariba video upload tawjari ngasi maktagi photo thagappiba horapa yare aina haijagadabama free ni registration free ni paisa lawjade aina sumayamda aikoigi phajabase aikoigi samgi phajabasigi magun takningdana mayamda contest ase sum aina mayamgi maitai Chanura singi maru oina focus tawraga aina contest ase sinjabani aduga March ki date 5 phogi manungda adomgi photo singje WhatsApp sida thagat pirakkadabani haiba wafam se ai thamjage adugi matung taba thagat parabadi ai laujaroi manamdi myam thagla agadi khoida problem khras lape aduna khoina khoigi date ki deadline amakak pibani adu March ki date 5 ahing March ki date 5 how to thagla photo singse ai contest tawjaraga adongi prize ai lathokjage first prize da aigi site gi lupa lishing amagi yamdaba aina sumpuni thagot piba oina pijagani second prize da lupa 300 aduga third prize da lupa 100 aina pijagani si haijaraga ai ngasi gi blog si tension jaragi any details ki damakta pijariba email amasung contact number sida asum hambiro ngasi gi swaida kainarage okay best of luck to everybody mayamda yaifa paujel pijari amasung mayamda wish tawjari contest ase saruk yabiyu yarimakai aduga adongi samgi phajaba adongi leiteng ase natural beauty se
ꯑꯗꯨꯝ ꯎꯠꯊꯣꯛꯄꯤꯌꯨ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯍꯥꯏꯖꯔꯒ ꯉꯁꯤ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯔꯒꯦ. ꯑꯣꯀꯦ, ꯌꯥꯏꯐꯔꯦ.